ꯑꯩꯅ ꯄꯥꯋꯔ ꯊꯣꯠ ꯍꯥꯏꯕꯁꯤꯗ ꯁꯤꯔꯤꯖ ꯑꯃ ꯇꯧꯖꯔꯛꯂꯤ꯫ ꯅꯪꯅ ꯃꯔꯝ ꯂꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯄꯥꯡꯒꯜ ꯑꯃ ꯍꯥꯞꯆꯤꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯐꯕ ꯊꯧꯔꯥꯡ ꯑꯃ ꯊꯝꯕꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯊꯦꯡꯅꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯅ ꯅꯧꯊꯣꯛꯍꯟꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏꯁꯨ ꯈꯟꯕ ꯇꯝꯕ ꯇꯥꯏ꯫ ꯅꯪꯒꯤ ꯀꯣꯛꯇ ꯂꯥꯛꯄ ꯑꯃ ꯍꯦꯛꯇ ꯈꯜꯂꯒ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯕ ꯉꯝꯃꯣꯏ, ꯃꯔꯝꯗꯤ ꯅꯍꯥꯛ ꯂꯥꯏ ꯐꯠꯇꯕꯒ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜꯁꯤꯅ ꯂꯥꯟꯐꯝꯅꯤ꯫ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯅꯝꯕ ꯑꯗꯨꯗ ꯊꯥꯖꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯂꯧꯅꯝ ꯇꯧꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯒ ꯅꯍꯥꯛ ꯂꯧꯅꯝ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯆꯨꯝꯕꯗ ꯆꯠꯄ ꯉꯝꯃꯔꯣꯏ, ꯑꯆꯨꯝꯕꯗ ꯀꯥꯟꯅꯕ ꯂꯩ, ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯂꯧꯅꯝ ꯇꯧꯕꯤꯗꯨꯅ ꯑꯆꯨꯝꯕꯗ ꯆꯠꯇ꯭ꯔꯕꯗꯤ ꯀꯥꯟꯅꯕꯗꯨ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯆꯨꯝꯗꯕ ꯑꯗꯨ ꯅꯍꯥꯛꯅ ꯊꯥꯖꯔꯕꯗꯤ ꯃꯗꯨ ꯅꯍꯥꯛꯀꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯤ ꯑꯣꯠꯄꯤꯈꯤ, ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯗꯤ ꯍꯟꯊꯅ ꯇꯣꯟꯊꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤ꯫ ꯃꯗꯨ ꯊꯣꯛꯂꯝꯗ꯭ꯔꯒ ꯑꯣꯏꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯗꯨ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯕ ꯉꯝꯂꯔꯣই ꯍꯥꯏꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯃꯤꯅꯝꯕꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯗꯨ ꯊꯣꯛꯂꯝꯗ꯭ꯔꯒ ꯑꯣꯏꯒꯗꯕ ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯂꯧꯅꯝ ꯇꯧꯕꯤꯈꯤ꯫ ꯑꯩꯅ ꯃꯗꯨꯒꯤ ꯑꯣꯏꯗꯕꯁꯤꯡ ꯑꯗꯨꯗ ꯊꯥꯖꯈꯤ, ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯑꯗꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯐꯪꯒꯦ ꯇꯥꯟꯅꯈꯤꯔꯝꯗꯦ꯫ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗ ꯆꯦꯠꯅ ꯊꯝꯃꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯃꯐꯝ ꯆꯥꯅ ꯊꯝꯗ꯭ꯔꯤꯈꯩꯗꯤ ꯅꯍꯥꯛꯅ ꯂꯥꯛꯀꯗꯕ ꯑꯃꯠꯇꯒꯤ ꯁꯦꯝ ꯁꯥꯖꯗ꯭ꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯇꯝꯗꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩ ꯋꯥꯊꯤ ꯉꯥꯡꯂꯣꯏ, ꯑꯩ ꯃꯤꯕꯨ ꯋꯥꯌꯦꯜꯂꯣꯏ, ꯃꯤꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯉꯣꯏ, ꯃꯁꯤ ꯏꯁ꯭ꯋꯔꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯅꯪꯅ ꯍꯥꯟꯅ ꯋꯥꯈꯜꯗ ꯂꯩꯍꯧꯔꯒꯗꯤ ꯃꯗꯨꯒꯤ ꯑꯊꯦꯝꯕꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯇꯧꯗꯕ ꯉꯝꯒꯅꯤ꯫ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯑꯩ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯆꯨꯝꯅ ꯂꯦꯞꯃꯤꯟꯅꯔꯤ꯫ ꯃꯌꯥꯝ ꯍꯥꯏꯕꯤꯌꯨ, ꯑꯩ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯆꯨꯝꯅ ꯂꯦꯞꯃꯤꯟꯅꯔꯤ꯫ ꯑꯅꯤꯁꯨꯕ ꯑꯗꯨꯅ ꯑꯩꯅ ꯀꯤꯕꯗ ꯀꯣꯛ ꯅꯣꯟꯊꯔꯣꯏ꯫ ꯑꯍꯨꯝꯁꯨꯕ ꯑꯗꯨꯅ ꯑꯩꯅ ꯄꯨꯟꯁꯤꯗ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯗꯨ ꯏꯜꯂꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯑꯁꯤꯅ ꯃꯉꯥꯁꯨꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥꯔꯦꯞ ꯂꯧꯗꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥꯔꯦꯞ ꯂꯧꯗꯦ꯫ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯐꯠꯇꯕ ꯑꯗꯨꯗꯪ ꯇꯧꯔꯕꯗꯤ ꯃꯥꯡ ꯇꯥꯛꯄ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ꯫ ꯅꯉꯣꯟꯗ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯕꯁꯨ ꯅꯍꯥꯛ ꯑꯆꯨꯝꯕꯗꯨ ꯇꯧꯕ ꯇꯝꯒꯗꯕꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯏꯕ ꯑꯗꯨꯗꯪ ꯇꯧꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯗꯨ ꯍꯧꯔꯛꯏ꯫ ꯅꯍꯥꯛꯅ ꯄꯣꯠ ꯂꯩꯅꯤꯡꯉꯦ ꯂꯩꯕ, ꯉꯥꯡꯅꯤꯡꯉꯦ ꯉꯥꯡꯕ, ꯆꯥꯅꯤꯡꯗꯦ ꯆꯥꯗꯕ, ꯇꯧꯅꯤꯡꯗ꯭ꯔꯦ ꯇꯧꯗꯕ, ꯃꯁꯤꯗ ꯑꯁꯣꯏꯕ ꯂꯥꯛꯏ꯫ ꯅꯍꯥꯛꯀꯤ ꯐꯥꯎꯔꯤꯕ ꯑꯗꯨꯗꯤ ꯆꯠꯍꯟꯈꯤꯕ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯏꯟꯅꯕꯒꯤꯗꯃꯛ ꯅꯉꯣꯟꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩꯔꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯀꯔꯤꯅ ꯆꯨꯝꯃꯤꯅꯣ, ꯀꯔꯤꯅ ꯂꯥꯜꯂꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ
ꯐꯥꯎꯔꯛꯂꯤꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯋꯥꯔꯦꯞ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯇꯞꯊꯍꯟꯒꯗꯕꯅꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯑꯅꯦꯝ ꯑꯋꯥꯡ ꯂꯩ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯅ ꯋꯥꯡꯂꯤꯉꯩ ꯃꯇꯝꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯀꯔꯤꯒꯤ ꯇꯧꯔꯨꯔꯤꯕꯅꯣ ꯑꯩ ꯃꯁꯤ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯌꯥꯎꯅꯔꯤ꯫ ꯑꯩꯁꯨ ꯁꯅꯥ ꯍꯦꯛ ꯂꯩꯅꯤꯡꯕꯒ ꯂꯤꯞꯁꯇꯤꯛ ꯍꯦꯛ ꯂꯩꯅꯤꯡꯕꯒ ꯍꯦꯛꯇ ꯂꯩꯗꯦ꯫ ꯅꯍꯥꯛꯁꯨ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯌꯨ, ꯄꯨꯡ 24 ꯃꯨꯛꯇ ꯉꯥꯏꯕꯤꯌꯨ, ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯄꯥꯝꯂꯤꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯩꯔꯨꯕ ꯄꯣꯠ ꯇꯪꯈꯥꯏꯃꯨꯛꯇꯤ ꯅꯍꯥꯛ ꯄꯥꯝꯂꯛꯂꯣꯏ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯧꯔꯤꯕ ꯑꯦꯗꯚꯔꯇꯥꯏꯖ ꯃꯌꯥꯝ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯆꯤꯡꯁꯤꯟꯅꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗ꯭ꯔꯥ? ꯕꯥꯏꯕꯜꯅ ꯂꯧꯁꯤꯡꯅ ꯆꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯤ, ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯅ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯗ 20-30ꯔꯛ ꯅꯍꯥꯛꯅ ꯂꯝꯕꯤꯗ ꯆꯠꯄꯗ, ꯊꯕꯛ ꯁꯨꯕꯗ, ꯏꯔꯨꯖꯕꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄꯒꯤ ꯃꯄꯥꯅ ꯋꯥꯔꯦꯞ ꯂꯧꯗꯦ, ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄꯒꯤ ꯃꯄꯥꯅ ꯋꯥꯔꯦꯞ ꯂꯧꯗꯦ ꯍꯥꯏꯅ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯆꯕ ꯗꯔꯀꯥꯔ ꯂꯩ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯋꯥꯈꯜ ꯇꯧ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯑꯃꯗꯤ ꯋꯥꯍꯩꯗ ꯌꯨꯝꯐꯝ ꯑꯣꯏꯕꯁꯤꯡꯗ ꯅꯍꯥꯛꯅ ꯈꯟꯗꯨꯅ, ꯆꯤꯟꯅ ꯇꯞꯅ ꯉꯥꯡꯊꯣꯛꯇꯨꯅ ꯋꯥꯈꯜ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯣꯡꯒꯅꯤ꯫ ꯅꯍꯥꯛꯅ ꯃꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯅ ꯈꯟꯕ ꯑꯗꯨꯗ ꯅꯍꯥꯛꯅ ꯏꯟꯅꯒꯅꯤ꯫ ꯅꯍꯥꯛꯅ ꯈꯟꯕ ꯑꯗꯨ ꯅꯍꯥꯛ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯝꯊꯣꯛꯅꯤꯡꯂꯕꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯆꯨꯝꯊꯣꯛꯄ ꯇꯥꯏ꯫ ꯂꯥꯏ ꯐꯠꯇꯕꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯍꯜꯂꯛꯀꯅꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯅꯁꯨ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯈꯜꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕꯗ ꯀꯥꯟꯅꯕ ꯑꯣꯏꯒꯗꯕ ꯋꯥꯈꯜꯁꯤꯡꯗꯨꯗ ꯍꯦꯟꯅ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯃꯇꯝ ꯂꯧꯖꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯗ ꯃꯇꯝ ꯃꯥꯡꯍꯟꯕꯗꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯖꯣꯍꯥꯟꯒꯤ 12ꯗ ꯌꯦꯡꯁꯤ꯫ ꯑꯩꯅ ꯐꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯦꯞ ꯂꯧꯗꯦ꯫ ꯃꯁꯤ ꯅꯪꯅ ꯈꯟꯕꯒ ꯂꯣꯏꯅꯅ ꯍꯥꯏꯗꯣꯛꯆꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯗꯦꯕꯤꯗꯅ ꯍꯥꯏꯈꯤ, ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯂꯥꯎꯊꯣꯛꯏ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯃꯗꯨ ꯏꯁꯤꯜꯂꯨ꯫ ꯅꯍꯥꯛꯅ ꯄꯔꯦꯡꯅ ꯏꯊꯣꯛꯇꯨꯅ ꯍꯧꯅ ꯄꯥꯊꯣꯛꯎ꯫ ꯅꯍꯥꯛꯅ ꯍꯤꯡꯕ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯅꯧꯊꯣꯛꯍꯜꯂꯨ꯫ ꯖꯣꯍꯥꯟꯒꯤ 12:2ꯗ ꯁꯥꯏꯃꯟ ꯄꯤꯇꯔ ꯑꯃꯁꯨꯡ ꯊꯣꯃꯥꯁ ꯀꯧꯕ ꯐꯥꯏꯕꯣꯛ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯗꯤ ꯒꯦꯂꯤꯂꯤꯒꯤ ꯅꯥꯊꯥꯅꯤꯑꯦꯜ ꯑꯃꯗꯤ ꯁꯩꯕꯦꯗꯤꯒꯤ ꯃꯆꯥꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯒꯤ ꯑꯇꯣꯞꯄ ꯁꯦꯕꯣꯛ ꯑꯅꯤ, ꯃꯈꯣꯏ ꯑꯁꯤ ꯇꯤꯟꯅꯔꯝꯃꯤ꯫ ꯁꯦꯕꯣꯛ 12ꯒꯤ ꯃꯅꯨꯡꯗ 8ꯇꯤ ꯁꯤꯗ ꯂꯩꯔꯦ꯫ ꯖꯤꯁꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯍꯤꯡꯒꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯑꯅꯤꯔꯛ ꯍꯟꯅ ꯎꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯎꯠꯀꯗꯧꯔꯤ꯫ ꯃꯈꯣꯏꯁꯤ ꯖꯤꯁꯨꯒ ꯄꯨꯟꯅ ꯆꯍꯤ 3 ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯂꯕꯁꯤꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯄꯥꯡ ꯇꯤꯡꯈ꯭ꯔꯦ, ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯣꯡꯐꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯦꯔꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯑꯩ ꯍꯧꯒꯠꯂꯦ ꯍꯥꯏꯕꯁꯤ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯖ꯭ꯌꯨꯁꯁꯤꯡꯕꯨ ꯀꯤꯗꯨꯅ ꯐꯝꯂꯤꯉꯩꯗ ꯃꯍꯥꯛꯅ
ꯆꯪꯂꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯎꯠꯄꯤꯈꯤ꯫ ꯃꯇꯥꯡꯁꯤꯗꯅꯤ ꯊꯣꯃꯥꯁꯅ ꯑꯩꯅ ꯅꯪꯒꯤ ꯈꯨꯠꯇ ꯅꯪꯒꯤ ꯄꯨꯛꯆꯦꯞꯇ ꯁꯣꯛꯇꯨꯅ ꯌꯦꯡꯗ꯭ꯔꯤꯃꯈꯩꯗꯤ ꯅꯪꯕꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯈꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯂꯥꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯊꯣꯃꯥꯁꯀꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯕꯥꯏꯕꯜꯗ ꯌꯥꯎꯗꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ 8 ꯑꯗꯨ ꯑꯃꯨꯛ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯆꯠꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯉꯥ ꯐꯥꯔꯨꯔꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞꯂꯝꯃꯤ꯫ ꯁꯥꯏꯃꯟ ꯄꯤꯇꯔꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯉꯥ ꯐꯥꯕ ꯆꯠꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯃꯇꯥꯡꯗꯨꯗ ꯇꯧꯔꯤꯕꯗꯨ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯊꯧꯗꯣꯛ ꯂꯩꯔꯤꯉꯩꯗ ꯅꯍꯥꯛꯅ ꯑꯄꯪꯕ ꯊꯕꯛ ꯍꯦꯛꯇ ꯇꯧꯏ꯫ ꯃꯈꯣꯏꯅ ꯍꯤꯗ ꯀꯥꯈꯠꯇꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯉꯥ ꯐꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯉꯥ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯅ ꯉꯥ ꯑꯃꯠꯇ ꯐꯥꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯩ ꯃꯗꯨ ꯇꯧꯒꯅꯤ, ꯑꯩ ꯑꯗꯥ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯍꯥꯛꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯏ꯫ ꯃꯤꯕꯨꯁꯨ ꯅꯍꯥꯛꯅ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯊꯥꯖꯕ ꯄꯤꯕ ꯉꯝꯂꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯇꯨꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯕ ꯉꯝꯗꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯖꯤꯁꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯖꯤꯁꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯄꯗ 5ꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯑꯉꯥꯡꯁꯥ, ꯃꯁꯤ ꯌꯦꯡꯕꯤꯌꯨ, ꯏꯆꯥꯁꯥ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯁꯥꯈꯤ꯫ ꯑꯉꯥꯡꯁꯥ, ꯅꯈꯣꯏ ꯉꯥ ꯑꯃꯠꯇ ꯐꯥꯔꯕ꯭ꯔꯣ? ꯃꯗꯨꯗ ꯃꯈꯣꯏꯅ ꯐꯥꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯄꯥꯝꯕ ꯑꯗꯨ ꯇꯧꯔꯨꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯐꯣꯜ ꯑꯗꯨꯗꯤ ꯐꯪꯗꯦ꯫ ꯃꯁꯤꯗ ꯖꯤꯁꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯣꯏꯅ ꯇꯧꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯖꯣꯏꯁ? ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯦꯌꯔ ꯃꯤꯇꯤꯡ ꯍꯥꯟꯅ ꯑꯗꯨꯝ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯑꯃꯗꯤ ꯂꯩ, ꯃꯔꯨ ꯑꯣꯏꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯛꯀꯗꯕ ꯃꯤ ꯂꯩꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯁꯠ ꯍꯦꯛꯇ ꯇꯧꯔꯨꯕꯗ ꯃꯈꯣꯏꯁꯨ ꯏꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯨꯆꯤꯡꯂꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯋꯥꯔꯦꯞ ꯂꯧꯕꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯍꯤꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯅꯈꯣꯏꯒꯤ ꯏꯟꯗꯨ ꯍꯨꯜꯂꯨ, ꯃꯗꯨꯗ ꯅꯈꯣꯏꯅ ꯐꯥꯒꯅꯤ꯫ ꯃꯈꯣꯏꯅ ꯃꯗꯨ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯏꯟꯗꯨ ꯆꯟꯗꯕ ꯃꯈꯩ ꯉꯥ ꯃꯌꯥꯝ ꯐꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥ ꯐꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯥ ꯑꯃꯠꯇ ꯐꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯏꯟꯗꯨ ꯍꯨꯟꯕ ꯃꯇꯝꯗꯗꯤ ꯏꯟꯗꯨ ꯆꯟꯗꯕ ꯃꯈꯩ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯕ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯇꯧꯗꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯅ ꯀꯟꯈꯤꯗꯨꯅ ꯏꯁ꯭ꯋꯔꯅ ꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨ ꯉꯥꯏꯗꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯗꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯇꯁꯦꯡꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯪ ꯅꯠꯇ꯭ꯔꯒ ꯚꯤꯖꯟ ꯑꯃ ꯂꯩꯈꯤꯕ ꯃꯇꯝꯗ ꯃꯗꯨ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯟꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯍꯥꯛꯅ ꯃꯗꯨ ꯃꯇꯝ ꯆꯥꯗꯅ ꯄꯣꯛꯄꯁꯨ ꯄꯥꯝꯂꯣꯏ, ꯑꯗꯨꯒ ꯌꯩꯊꯈꯤꯕꯁꯨ ꯄꯥꯝꯂꯣꯏ꯫
ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯤꯔꯣꯜꯍꯟꯕꯤꯕ ꯃꯇꯝꯗ ꯃꯗꯨ ꯅꯍꯥꯛꯅ ꯉꯥꯏꯕ ꯉꯝꯗꯕꯒꯤꯗꯃꯛꯇ ꯍꯦꯛꯇ ꯍꯨꯟꯗꯣꯛꯈꯤꯕꯗꯨ ꯄꯥꯝꯂꯣꯏ, ꯑꯗꯨꯒ ꯃꯇꯝ ꯁꯨꯗꯅꯁꯨ ꯃꯗꯨꯕꯨ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯂꯣꯏ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯪ, ꯏꯁ꯭ꯋꯔꯒꯤ ꯚꯤꯖꯟ ꯄꯨꯟꯅ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯑꯆꯥꯕ ꯃꯇꯝ ꯉꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯅꯍꯥꯛꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠ ꯂꯪꯊꯣꯛꯈꯤꯕꯒ ꯌꯥꯎꯔꯕ꯭ꯔꯥ? ꯃꯗꯨ ꯃꯌꯥꯝꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯣ? ꯑꯩꯁꯨ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯃꯗꯨꯗ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯗꯨ ꯇꯧꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯗꯨꯅ ꯅꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯏ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨ ꯇꯥꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯩ ꯗꯦꯕꯇ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯍꯥꯛꯅ ꯐꯨꯠꯕꯣꯜ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤꯅꯤ꯫ ꯑꯩꯅꯗꯤ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯍꯟꯅꯤꯡꯕ, ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯗꯤ ꯑꯉꯥꯡ ꯑꯍꯨꯝꯗꯨꯒꯤ ꯑꯗꯨꯝ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯞꯇꯥꯁꯤꯃ ꯊꯕꯛ ꯁꯨꯔꯨꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯟꯈꯤꯗꯦ꯫ ꯃꯥꯅ ꯐꯨꯠꯕꯣꯜ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯊꯕꯛ ꯇꯧꯕ ꯍꯧꯈꯤ꯫ ꯃꯥꯅ ꯃꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯁꯤꯜꯂꯒ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯟꯅꯤꯡꯏ, ꯑꯗꯨꯒ ꯊꯕꯛꯇꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯇꯧꯒꯗꯣꯏꯅꯤ, ꯇꯨꯃꯤꯟꯅ ꯇꯧꯗꯦ, ꯍꯧꯅ ꯇꯧꯏ꯫ ꯆꯨꯝꯕ꯭ꯔꯣ ꯅꯨꯄꯤꯁꯤꯡ? ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯈꯪꯕꯤꯕ꯭ꯔꯣ? ꯅꯈꯣꯏ ꯇꯧꯗ꯭ꯔꯅꯦ? ꯊꯣꯡ ꯃꯈꯣꯜ ꯊꯣꯛꯍꯟꯒꯅꯤ, ꯎꯄꯨ ꯃꯈꯣꯜ ꯊꯣꯛꯍꯟꯒꯅꯤ, ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗ ꯋꯥꯏ ꯁꯤꯠꯄ ꯆꯪꯒꯅꯤ, ꯑꯗꯨꯒ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯄꯤꯛꯄ ꯕꯥꯊꯔꯨꯝꯗꯨꯗ ꯆꯪꯂꯒ ꯀꯨꯃꯨꯗꯀꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯒꯅꯤ꯫ ꯀꯨꯃꯨꯗ ꯀꯣꯜꯂꯒ ꯀꯞꯄ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯇꯣꯞꯄ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯑꯁꯦꯡꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯃꯔꯛꯇꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯧꯅ ꯄꯣꯛꯂꯕ, ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯜꯂꯕ, ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯀꯧꯔꯤꯕ, ꯃꯤꯉꯣꯟꯗ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯄꯥꯎꯁꯨ ꯉꯥꯡꯂꯤꯕ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯑꯗꯨꯒꯨꯝ ꯌꯦꯡꯖꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯁꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯖꯤꯁꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯅꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯒ ꯃꯥꯟꯅꯩ꯫ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯛ ꯆꯤꯛꯍꯟꯕ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗꯕ, ꯈꯧꯔꯤ ꯅꯥꯍꯟꯕ ꯃꯗꯨ ꯈꯛꯇꯅꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯑꯩꯅ ꯃꯥꯡꯍꯜꯂꯦ꯫ ꯑꯩꯁꯤ ꯏꯆꯥꯁꯤꯡꯒꯤ ꯃꯥꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ, ꯏꯁꯧ ꯂꯥꯡꯒꯟꯕ ꯑꯃ ꯑꯣꯏꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯍꯜꯂꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯄꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯪꯅ ꯃꯁꯤꯒꯤ ꯋꯥꯔꯦꯞꯁꯤ ꯂꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛꯅ ꯂꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯍꯧꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯐꯠꯇꯕ ꯅꯠꯇꯦ꯫ ꯑꯩꯅ ꯕꯥꯊꯔꯨꯝꯗ ꯑꯃꯨꯛ ꯆꯪꯏ꯫ ꯅꯨꯄꯤꯅ ꯀꯞꯄ ꯃꯇꯝꯗ ꯃꯥꯁꯀꯥꯔꯥꯗꯨ ꯃꯃꯥꯏꯗ ꯇꯥꯔꯛꯄꯗ ꯇꯁꯦꯡꯅ ꯊꯤ꯫
ꯅꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗ ꯅꯠꯇꯅ ꯌꯦꯡꯕꯗ ꯊꯤꯁꯨ ꯊꯤꯔꯦ꯫ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯗꯦꯕꯀꯤ ꯂꯩꯐꯝꯗꯨꯗ ꯃꯍꯥꯛꯅ ꯀꯩꯗꯧꯔꯦ ꯍꯪꯂꯛꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯪꯏ, ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦꯅ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯈꯨꯝꯖꯈꯤ꯫ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯖꯕꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯅꯪꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯅꯪꯅ ꯍꯦꯛ ꯐꯪꯕ ꯃꯈꯩ ꯆꯥꯁꯤꯟꯒꯦ ꯍꯥꯏꯅ ꯆꯥꯁꯤꯟꯕꯒ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ, ꯗꯣꯅꯠ ꯗꯖꯟ ꯑꯃ ꯆꯥꯁꯤꯟꯒꯦ ꯀꯥꯏꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯅꯪꯅ ꯃꯗꯨ ꯇꯧꯈꯤꯕꯒꯤ ꯍꯌꯦꯡꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯇꯨꯀꯠꯆꯔꯛꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯒꯤꯗꯃꯛꯇ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯏ ꯄꯥꯛꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯏꯁ꯭ꯋꯔꯒꯤꯗꯤ ꯂꯩꯇꯦ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯅꯍꯥꯛꯀꯤ ꯋꯥꯔꯦꯞ ꯑꯗꯨ ꯂꯧ꯫ ꯅꯍꯥꯛꯅ ꯃꯤ ꯈꯔꯒ ꯃꯤ ꯃꯌꯨꯝꯗ ꯅꯣꯛꯇꯨꯅ ꯆꯥꯔꯨꯕ ꯌꯥꯏ, ꯊꯛꯂꯕ ꯌꯥꯏ, ꯃꯈꯣꯏꯅ ꯂꯣꯏꯅ ꯁꯦꯡ ꯈꯣꯠꯄ ꯇꯧꯍꯧꯒꯅꯤ, ꯊꯣꯡ ꯊꯥꯛꯄ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯧꯒꯅꯤ, ꯑꯗꯨꯒ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯃꯔꯛꯇꯨꯗ ꯍꯦ, ꯑꯩꯈꯣꯏ ꯃꯁꯤ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯇꯧꯕ ꯌꯥꯏꯅ, ꯃꯌꯥꯝ ꯂꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯕ ꯌꯥꯒꯅꯤ꯫ ꯌꯨꯝꯁ ꯀꯩꯁꯒ ꯌꯧꯔꯛꯄ ꯀꯥꯟꯗ ꯃꯤꯁꯤꯡꯅ ꯀꯣꯜ ꯇꯧꯔꯛꯄ ꯍꯧꯔꯛꯂꯒꯅꯤ, ꯑꯗꯨꯒꯨꯝꯕꯗꯨ ꯑꯩ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯂꯕꯅꯤ꯫ ꯃꯤꯁꯤꯡ ꯂꯥꯛꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯇꯟꯕ ꯍꯧꯔꯛꯂꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯗꯨ ꯄꯥꯝꯂꯛꯂꯔꯣꯏ꯫ ꯑꯩ ꯏꯊꯟꯇꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯇꯧꯔꯅꯤ, ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯂꯅꯤ, ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯔꯣꯏ, ꯀꯌꯥꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨ パꯍꯧꯔꯛꯂꯒꯅꯤ꯫ ꯅꯪꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯀꯌꯥꯝ ꯆꯪꯒꯗꯒꯦ ꯍꯥꯏꯕꯗꯨ ꯄꯥꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯅꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯁꯨ ꯇꯧꯒꯅꯨ, ꯑꯗꯨꯕꯨ ꯃꯤ 10 ꯂꯥꯛꯀꯅꯤ, ꯂꯨꯄꯥ 1,000 ꯆꯪꯒꯅꯤ, ꯑꯩ ꯏꯊꯟꯇꯅ ꯊꯣꯡ ꯊꯥꯛ ꯇꯧꯒꯅꯤ, ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯣꯜ ꯂꯤꯛ ꯐꯦꯡꯒꯅꯤ, ꯀꯣꯜ ꯂꯤꯛ ꯊꯨꯒꯥꯏꯕ ꯌꯥꯎꯔꯒꯁꯨ ꯑꯩꯅ ꯃꯃꯜ ꯄꯤꯒꯗꯣꯏꯅꯤ, ꯑꯩ ꯇꯧꯔꯁꯤꯔꯥ? ꯃꯗꯨꯗ ꯅꯪꯅ ꯌꯥꯔꯒꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯤ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯦꯞ ꯁꯠ ꯍꯦꯛꯇ ꯂꯧꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯜꯍꯜꯂꯣꯏ, ꯄꯥꯏꯒꯗꯕ ꯄꯣꯠꯇꯨ ꯊꯥꯗꯣꯛꯍꯟꯒꯅꯤ, ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯕ ꯑꯗꯨ ꯍꯧꯍꯟꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯣꯏꯗꯕꯅꯤ꯫ ꯖꯣꯏꯁ ꯃꯥꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ ꯃꯔꯨꯞ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯩꯇꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ꯫ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org꯫ ꯉꯁꯤ ꯖꯣꯏꯁ ꯃꯥꯌꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ꯫ ꯖꯣꯏꯁ ꯃꯥꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫